sila ay yun ko. Diba? Ano po naman ko? Ganda na ay ganda. Koi mo channel na ngasi miyam da mu pudan luxury makoi singdugi mapau Manipur ki tongan ba mafam singda lai ba ekoi gi sumang kumai roi mayam gi thawgal tawna na ba wan change chongjari ba tawda bu ngasi di kanglup ki tam thira ba irang ko ki amadi maite ani lan sina lila amma sana na ba gi khudong chawa phagdra ba asuki matik phibam chadana wan hingliba Manipur ki sumang kumai roi singi mapau tamjabani koi mu channel na ngasi koi no nazari ba si to khongang makhong da leiba kaisam kuber hanbada koi mu channel ki maike de taram nokchari Mayam punom pu kurumjari koi mu channel busu ai ni kai kumno pusari kaisam kuber koktang tare triple k Silaiba poaching je akoi lakani wanbini na puthokana mayamda display to biri ado yung mijina na thawem leite paisa tan ge de aidrana kai gan na baibu monung dana sara hele no bokthong hangaga nokchup thong thingi habe phim jawre gaina kana chene bo yaudro adu ma di thokpudi yabjani adu wai gi apambase sidi akoi leiriba ai gi brother sing aigi brother adigi akogi itema ima ipa mayamsina adigi akoi yumgi family housewife aitare loina support tawi aina tawri khudimangsi aina phatabudi tawdabudi na oi adu aingonda adum support tawi adum yabi haitare nungsibi oza ko berda akoi ju sum thawdana yengjabe wanida ya mikai khunje full respect okje aduga oza ko berdi am multi talented oiba asuki matik maithong yam misakamani aina ekoi ni kai khunjari bani aduga khutchai bagi potlam sing akoi crafts yam create tawiraga tongan tongan potlam ke am chu sabire sigi mathaga yam nungai jariba mina di ka aina khangdaba mamangi mirol sing na gadi khangam adubu hojiki inkalai bana sing adi khangam moidra na khale nokpati gi artist ne habu di mayek se na khange film gi artist ne bu di makoi da du madu gi idea le tawdubu isa da literature gi idea yam chauna le akoi da akoi oza ko berda ibagi lamchida adu gi skill akoi creativity asuki mati wangi habse masidi mayam na kayan khangam moi khale oza ko berna ibigi ba akoi gi saireng wari macha aduga koi khabar de kalam ni soina article me amung so phongi ba madugi haugi ba chahi singdo ai di ningsing jari mayam ju kidang share to wir dem ngai nin gal sering ibasi ai gi pi ngi matam class 7 dagi haujare adu 7 horpose sum adu dagi sum iba horpasina warim cha so dum I aduga sering su I mathang mathang irapusina 1985 ta ai tenagi mirang da thurab til hai mirang da thurab ai bazana mapung ban bazage du gi sering adugi sering lai ma phongwe short story nifu humdo phongjare adumaina aduga sering singchu phongre aduga radio da so akogi hojiki narung khonjel laina khangna ba aduga mamang dana jubabani gaina adigi akoi songi ke chu radio gi yamna khonjel nungsiba kokil dagi hena thumba kokil ga tar kanda ai muksi do fire ne adigi akogi kenonaga tamnanaga taraga tamnaga mai thibi mumba jakki gi yam nungsiba khonjel ne adigi matdaga so kida adumaina ye baze masa thaga lige di rawi laina makai banga rawi mina makai banga sawi di film de ko oza ko berje we mai bigi nuksidam laigum tawdai aise ai isana de khangde yauja la kari gum ka adigu mulere masi ye tawdai ne ko no pade da oza ko berna mai bija ka dawdo adu mate ne tawbi chingai ngai tokse adide hek laming panande hek kon hawi kan hawi
mitai mai ta kong na hawi khanga ba nalam sipa hana hai go yumdang bana kaina ba lau mapu yong na tan ba hai yong khanga ba noi je tak na tum na nong na traga no kui roi khanga ba noi na tauri do oji noi na ngamni ga na khanjari do ha nama ha hat ka dam ni tum na sang nami ma khangoi na ron chu lai ta ba na yek chu lai ta ba noi na khoi gi ni ga na kan na bo ho na ri da ko na ho ba khanga ba noi na het 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 ta se vi hai chi la ke to ko ai ne vi do yam ngai re yam da ji na au ba da pungning wakal mayam ji charang na ba asau na lagat la ba lamdam si mayam da ngai pothan bi ba aduga achumba nungda wan bok mayam na pikta na lotu na thamli ba akoi gi laiba oma wafam oma ujik oza ko na pate ga mayam da kurol dami ba si yam interesting oi artist sam hoina kari no mayam bu ya kai na ba lamdam si mai te silina uksing da thauna hap na ba kari khongjeng jengchan chige kari paujel chen chige khongjeng jengchan ba si akoi mayam se ama to ina punchen ba mayam je punchen la ga cha bana ba yong tara gi che shuna leng thong phai apik ba kakcheng changu na chawr ba tin thok irai lai na thangi hai ba adum na koi lai ri ba mayam ichilna mayam sai loi na akoi hausu haugre mati ama ngarang nan da yamna no ri bani haugre adu yamna thamoi sidi da tongningi akoi mapo chongthoga adu akoi na yam kana ngamudrga su jongdi chongthongningi isagi oinargadi haidi hainingdi sahi matang jigadi adu akoi su madu thauna de dum lai lurum da aikoi gi ne na leiriba luchingwa chief minister aikoi maite e ne aduga aikoi na kari bi amada pangal thoktana thauna amada leidana hoji tuson manchona apikba area amada koi question laga leiba maite gi ne aiba yam limited oiba area amada koi confine dorga leiba ngayok chafu man da leiba dona aduga singi lamjingda aikoi na ningkha tamna oi jaba chachaba langjaba madugi kudong jaw baw leitro ni kopse masida aikoi gi administration ji soire aikoi gi politician sing moina lawr be thawdang moi di mayumda AC da car fajabra adega building fajabada nungai na hau cha dan leitoi aduga aikoi gi periphery area da aikoi gi lojing loya da labuk lamang da chingya tapnya da leiriba iselinau singsina proper chang mathamoi khudum sudana numit khudingi mapi ta na lelise masida kari akoi mokoi gi against wafam gari thangal pham dok tabra isagi mot artist amoina kari haini masi artist amoina akoi gi bunsi chiti sidigi akoi na miyam gi seba tawjurba miyam gi thawgal tawjurba madudi phangpa kharaduna akoi gi bunsi si imung manungi shem chana ba arrange tawjari ne hingnabgi lambi sida adu masi ju lambi je punga kakhare masi kakhare haibu khaktana dana akoi gi haiba tangdang ba ma di thamam ba se leiba se mayam mamang digi sei lising kya digi hongna leira basi khongul ji mulan ningde aduga akoi gi laingak sina hojiksi honari adi haibiri ko adi am nungai tabada yam nungai adu thamoi chengna phajana hona lerga akoi akoi mayam su adum lainga ki mateng pangba adu lainga su akoi bo nungsibibo ga loina akoi ngapi chendiba adu mi thabok che pukchel chengna paikhalani aduna tabida marai ani longba gi type da tawba wakal ani longba ani thobi pium je masimati lehenjaning de aduga lanai isai ko phang lom lak cha dego lilaroi akoi chuma kumai roi amani hojik si pura totally paralyzed tawre sis tawre koi lila gi khongjel lila je kaukselak pe phiam leire adu lila na woga pan khatana akoi tamdan reshal tawdana hona ba adu ba hau ki ba koi gi third match gi mamang da chatha gi ba di leibra akoi angang amana akoi ga yamin aliba angang amana script ani loire ja adikti script se phajana paikhala ji gaina phone tore adubo adugi khudong jaba pangkhalbugi khudong jab de phangidre oja ko ber na yaw se kari party da no Time Star Artist Union
ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯗꯤ ꯏ ꯄꯥꯎꯒ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯀꯝꯗꯧ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯐꯥꯎꯅꯩ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗꯅ ꯏꯍꯧ ꯑꯃ ꯃꯨꯚꯃꯦꯟ ꯑꯃ ꯁꯥꯒꯠꯄꯒꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯊꯧꯔꯥꯡꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯕ ꯇꯥꯏꯝ ꯁ꯭ꯇꯥꯔ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯏꯀꯨꯏ ꯀꯨꯏꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯜ ꯐꯤꯒꯔ ꯑꯃ ꯒ꯭ꯂꯣꯕꯦꯜ ꯐꯤꯒꯔ ꯑꯣꯏꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯔꯇꯟ ꯊꯤꯌꯥꯝ ꯑꯗꯒꯤ ꯏꯃꯥ ꯁꯥꯕꯤꯇ꯭ꯔꯤ ꯍꯣꯏ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯒꯤ ꯂꯝꯗ ꯀꯩꯅꯣꯗ ꯂꯃꯥꯕꯝ ꯕꯤꯔꯃꯅꯤ ꯃꯤꯡ ꯄꯟꯖꯔꯦ ꯃꯣꯏꯒ ꯌꯥꯎꯗꯅ ꯁꯤꯒꯨꯝꯕ ꯇꯧꯁꯤ ꯍꯥꯏꯅ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯋꯥꯕ ꯐꯪꯅ ꯋꯥꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯝꯒꯅꯦꯅ ꯑꯩꯅ ꯊꯥꯖꯖꯕ ꯆꯤꯡꯅꯖꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯥꯔꯇꯤꯁꯅꯦ ꯍꯥꯏꯍꯟꯅꯤꯡꯉꯤ ꯑꯥꯔꯇꯤꯁꯇ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯑꯃꯨꯛ ꯏꯍꯦꯟ ꯍꯦꯜꯂꯝꯒꯅꯦꯅ ꯈꯜꯂꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤ ꯊꯤꯌꯦꯇꯔ ꯐꯣꯝ ꯑꯃꯅꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯁꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯇꯦꯡꯕꯥꯡ ꯍꯥꯏꯅ ꯑꯃ ꯇꯧꯕꯤꯔꯛꯏꯁꯦ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯈꯟꯖꯕꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ ꯑꯥꯔꯇꯤꯁ ꯍꯥꯏꯁꯦ ꯃꯌꯥꯝꯅꯗꯤ ꯍꯦꯛ ꯎꯕꯗꯗꯤ ꯃꯥꯡꯗ ꯎꯅꯔꯤꯉꯩꯗꯗꯤ ꯌꯥꯝ ꯊꯥꯒꯠꯄ ꯑꯗꯨꯒ ꯑꯁ ꯑꯣꯖꯥꯕꯣ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯩ ꯈꯨꯠꯀ ꯁꯣꯛꯇꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯍꯦꯛ ꯂꯩꯊꯣꯛꯄꯗ ꯇꯧ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯀꯥꯏꯅ ꯍꯥꯏꯕ ꯃꯗꯨꯗꯤ ꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯧꯁꯤꯡꯁꯨ ꯎꯕꯤꯗꯥ ꯂꯧꯗꯤ ꯑꯃꯈꯛ ꯎꯏꯌꯦ ꯂꯧꯕꯨꯛꯀꯗꯨꯗꯤ ꯀꯝꯗꯧꯔꯤꯒꯦ ꯀꯨꯝ ꯑꯃꯒꯤꯗꯤ ꯆꯥꯅꯅꯕꯁꯤ ꯍꯦꯛ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯣ ꯍꯟꯗꯛꯁꯤꯗꯤ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯕꯗꯨꯅꯤ ꯃꯁꯤꯗꯅꯤꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯛꯏꯁꯦ ꯍꯧꯖꯤक ꯂꯩꯔꯤꯕ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯈꯟꯕ ꯃꯌꯥꯝꯅꯗꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯍꯧꯖꯤक ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯑꯃꯒꯤ ꯑꯣꯏꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯁꯤꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯒꯤ ꯏꯪꯐꯝ ꯊꯣꯛꯄ ꯆꯥꯡ ꯃꯁꯤ ꯑꯣꯏꯔꯛꯂꯤꯁꯦ ꯃꯁꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯑꯣꯖꯥ ꯀꯨꯕꯦꯔꯅ ꯅꯈꯣꯏꯅ ꯍꯥꯏꯈꯤꯕ ꯀꯦꯅꯍꯧꯕꯗꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯍꯜꯂꯛꯄ ꯄꯤꯔꯛꯄ ꯆꯩꯊꯦꯛ ꯃꯅꯤꯄꯨꯔꯗ ꯇꯝꯕ ꯈꯨꯗꯣꯜ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯍꯥꯏꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯣ ꯆꯤꯡ ꯃꯥꯟꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯛꯊꯣꯛꯑꯕ ꯍꯧꯔꯤꯕ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯀꯔꯤꯁꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯗꯨ ꯀꯣꯛꯊꯣꯛꯑꯕ ꯃꯇꯨꯡꯗ ꯄꯣꯠꯁꯤ ꯊꯥꯔꯦꯗꯅ ꯑꯗꯩ ꯐꯪꯕꯗꯨ ꯂꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯗꯨ ꯑꯃꯨꯛ ꯀꯣꯛꯊꯣꯛꯈ꯭ꯔꯕꯗꯣ ꯂꯩꯕꯥꯛꯁꯤ ꯑꯃꯨꯛ ꯀꯣꯠꯂꯒ ꯑꯃꯨꯛ ꯌꯣꯟꯕ ꯂꯩꯕꯥꯛꯁꯤ ꯑꯃꯨꯛ ꯀꯣꯠꯂꯒ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯣꯀꯤ ꯑꯣꯏꯕ ꯅꯨꯡ ꯃꯌꯥꯝ ꯅꯨꯡ ꯂꯩꯗꯅꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡꯁꯦ ꯑꯃꯨꯛ ꯊꯨꯒꯥꯏꯔꯒ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯧꯋꯦꯅ ꯍꯥꯏ ꯑꯗꯨꯅꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯁꯣꯏꯔꯛꯄ ꯀꯗꯥꯏꯗ ꯍꯦꯛꯇ ꯇꯥꯏꯅꯅꯤꯡꯉꯦꯕ ꯇꯥꯏꯅꯅꯤꯡꯕ ꯅꯠꯇꯦ ꯊꯣꯛꯍꯟꯕꯗꯣ ꯃꯅꯤꯄꯨꯔꯁꯦ ꯄꯨꯔꯥ ꯀꯥꯡꯒꯣꯡ ꯆꯥꯏꯍꯟꯕ ꯉꯥꯛꯇ ꯃꯔꯨ ꯐꯛꯅ ꯀꯩꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯆꯣꯡꯈꯠꯂꯛꯄ ꯉꯝꯗꯅꯕꯒꯤ ꯐꯤꯕꯝꯗ ꯍꯥꯠꯇꯣꯛꯀꯦ ꯃꯥꯡꯍꯟꯒꯦ ꯁꯤꯅꯦꯕ ꯃꯌꯣꯟꯗꯒꯤ ꯃꯔꯨꯐꯥꯎꯁꯦ ꯂꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯊꯦꯡꯅꯔꯛꯄ ꯏꯇꯣꯟꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯆꯕꯁꯦ ꯃꯩꯇꯩꯁꯤꯡ ꯈꯛꯇꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯇꯨꯆꯨꯡꯕ ꯐꯥꯎꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯉꯝꯕ ꯃꯗꯨ ꯃꯩꯇꯩ ꯈꯛꯇꯅ ꯑꯣꯏꯔꯒ ꯇꯣꯛꯏ ꯑꯗꯨꯅꯕꯨ ꯍꯧꯈꯤꯕ 18 ꯖꯨꯟ ꯑꯩꯈꯣꯏ ꯖꯨꯟ 19ꯗꯁꯨ ꯃꯩꯇꯩ ꯈꯛꯇ ꯁꯤꯈꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯗ ꯁꯤꯗꯦ ꯃꯤꯇꯩꯁꯦ ꯃꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯃꯤꯇꯩꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯉꯥꯛꯄꯤ ꯍꯩꯕ ꯊꯃꯣꯏ ꯆꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝ ꯀꯩꯅꯣꯕꯨ ꯍꯨꯟꯕꯒꯤ ꯅꯠꯇꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣই ꯃꯤꯇꯩ ꯈꯛꯇꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯆꯥꯟꯅꯁꯤ ꯉꯥꯛꯅꯁꯤ ꯍꯥꯏꯕ ꯑꯣꯏꯅ ꯇꯧꯋꯤ ꯍꯥꯏꯌꯦ
ꯀꯅꯥꯝꯇꯅ ꯑꯇꯩ ꯁꯨꯃꯥꯏꯅ ꯈꯣꯝꯖꯤꯟꯕꯒꯤ ꯅꯠꯇꯦꯕ ꯑꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯂꯣꯟꯅꯕꯨ ꯑꯣꯏꯔꯣ ꯐꯣꯡꯅꯕꯨ ꯑꯣꯏꯔꯣ ꯃꯁꯥꯒꯤ ꯐꯨꯔꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯒꯤ ꯋꯥꯈꯜꯁꯤ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯃꯩꯇꯩꯗꯤ ꯑꯗꯨ ꯇꯧꯗꯦ ꯉꯥꯛꯄꯤ ꯍꯩ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕꯁꯦ ꯃꯩꯇꯩꯅ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯈꯜꯂꯤ ꯌꯥꯝ ꯍꯦꯜꯂꯤ ꯆꯥꯡ ꯍꯦꯟꯅ ꯉꯥꯛꯄꯤꯕ ꯍꯟꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯦꯕ ꯃꯩꯇꯩ ꯑꯣꯏꯅ ꯄꯣꯛꯆꯔꯨꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯗꯣ ꯃꯗꯨꯗ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯇꯥꯡꯁꯤ ꯆꯥꯅ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗ꯭ꯔꯤꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯅꯥꯀꯣꯏꯅꯅ ꯈꯔ ꯃꯈꯩꯗꯤ ꯋꯥꯔꯧꯕ ꯄꯣꯛꯏ ꯑꯗꯨꯅ ꯑꯩ ꯇꯥꯟꯖꯥ ꯆꯥꯅ ꯐꯥꯒꯤ ꯑꯣꯏ ꯇꯧꯔꯒ ꯁꯦꯇꯥꯔꯤꯀꯦꯜ ꯐꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯕꯦꯔꯅ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯣꯟꯗ ꯄꯨꯗ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯗ ꯃꯈꯣꯏꯅ ꯐꯥꯎꯕ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯃꯇꯦꯛ ꯇꯣꯉꯥꯟꯕ ꯗꯥꯏꯂꯦꯛꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯝꯇꯪ ꯇꯝꯕꯤꯌꯨꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯕꯨ ꯑꯣꯏꯔో ꯃꯨꯁꯂꯤꯝꯁꯤꯡꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯀꯥꯁ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯕꯨ ꯑꯣꯏꯔో ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯜꯇꯤꯐꯦꯁꯤꯠ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯖꯥ ꯀꯨꯕꯦꯔꯅ ꯇꯣꯉꯥꯟꯕ ꯚꯣꯏꯁꯁꯤꯗꯤ ꯃꯗꯨꯃꯥꯏꯅ ꯇꯝꯗꯅ ꯂꯥꯛꯄꯅꯤ ꯑꯔꯨꯕ ꯑꯣꯏꯅ ꯊꯣꯏꯗꯣꯛꯅ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯂꯩꯃ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤꯗ ꯆꯍꯤꯁꯦ ꯆꯍꯤ 2002 ꯃꯊꯛꯇ ꯂꯩꯈ꯭ꯔꯕꯅꯦꯕ ꯃꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯨꯊꯠꯅꯕ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯅꯕ ꯍꯣꯠꯅꯕ ꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯗꯤ ꯃꯊꯧ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯆꯛꯇꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯅ ꯁꯤ ꯊꯝꯕꯁꯦ ꯃꯊꯧ ꯇꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯇꯥꯡꯀꯨꯟꯁꯤꯗꯤ ꯂꯩꯁꯤ ꯍꯧꯔꯛꯄꯗꯒꯤ ꯂꯩꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯃꯤꯇꯩꯅ ꯃꯅꯥꯎꯅꯤ ꯑꯗꯨꯒ ꯆꯤꯡꯃꯤꯅ ꯃꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯥꯏꯅꯗꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯒꯤ ꯍꯥꯏꯗꯅ ꯈꯟꯗꯅ ꯇꯧꯕꯁꯤꯗꯤ ꯃꯁꯤꯗꯤ ꯆꯨꯝꯗꯦꯗ ꯏꯃꯥꯏ ꯑꯩꯈꯣꯏꯁꯤ ꯃꯨꯁꯂꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯁꯤ ꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯈꯥꯒꯦꯝꯕꯒꯤ ꯍꯥꯛꯇꯛꯇꯒꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯩꯇꯩꯒꯤ ꯅꯤꯉꯣꯜ ꯄꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯤꯁꯤ ꯀꯔꯤ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯅꯤ ꯁꯤꯅ ꯑꯌꯥꯛꯀꯤꯅꯤ ꯁꯤꯅ ꯑꯗꯨꯅꯤ ꯀꯥꯏꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯔꯤꯃꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯅ ꯂꯩꯀꯣꯜ ꯑꯃꯗ ꯁꯥꯟꯃꯤꯟꯅꯕ ꯂꯩꯔꯥꯡꯒꯨꯝꯅ ꯌꯦꯡꯉꯨꯅ ꯂꯩꯀꯣꯜ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩ ꯊꯝꯕꯥꯜ ꯑꯃꯃꯨꯛ ꯁꯥꯠꯆꯜꯂꯣ ꯑꯗꯒꯤ ꯑꯗꯨꯔ ꯒꯨꯂꯥꯞ ꯑꯃ ꯁꯥꯠꯆꯜꯂꯣ ꯑꯗꯒꯤ ꯊꯤꯔꯦ ꯍꯥꯏꯕ ꯊꯤꯔꯛꯏꯁꯤꯕꯨ ꯃꯇꯥꯡ ꯆꯥꯔꯤ ꯂꯥꯏ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯏ ꯆꯠꯅꯐꯝ ꯂꯩꯔꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯅ ꯁꯤ ꯀꯩꯗꯧꯕꯩ ꯊꯨꯒꯥꯏꯗꯣ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤ ꯀꯔꯤꯒꯤ ꯀꯥꯏꯍꯟꯗꯣꯔꯤꯃꯣꯏꯕ ꯑꯁꯨꯝꯅ ꯂꯩꯍꯟꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯚꯤꯌꯨꯑꯔꯁꯤꯡꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕ ꯎꯅꯖꯔꯤꯕ ꯀꯩꯁꯥꯝ ꯀꯨꯕꯦꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯝꯒꯅꯤ ꯑꯌꯥꯕ ꯄꯣꯛꯄꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯀꯨꯕꯦꯔ ꯃꯔꯛꯁꯤꯗ ꯍꯩꯅꯕꯤ ꯍꯦꯛ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒꯗꯤ ꯇꯧꯕꯤꯅꯤꯡꯗꯉꯛꯇꯕ꯭ꯔꯣ ꯍꯩꯅꯕꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏꯅ ꯍꯩꯅꯩꯌꯦ ꯑꯗꯨꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯅ ꯑꯩꯈꯣꯏꯒ ꯂꯥꯜꯂꯛꯇ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤꯕ ꯂꯥꯟ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤꯁꯨ ꯔꯣꯜ ꯑꯃ ꯂꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯁꯨ ꯊꯧꯗꯥꯡ ꯌꯥꯐꯝ ꯊꯣꯛꯏꯅ ꯈꯜꯂꯒ ꯂꯥꯟꯐꯝꯗ ꯆꯪꯉꯦꯅ ꯈꯜꯂꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯏꯆꯤꯜ ꯏꯅꯥꯎ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯀꯝꯃꯨꯅꯤꯇꯤꯁꯦ ꯂꯣꯏꯅ ꯀꯣꯟꯁꯤꯜꯂꯒ ꯚꯣꯏꯁ ꯑꯃ ꯊꯥꯡꯒꯠꯄꯒꯤ ꯃꯇꯦꯡ ꯑꯃ ꯇꯧꯕꯤꯌꯨꯅꯦ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯂꯣꯏ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯏꯔꯩꯄꯥꯛꯀꯤ ꯏꯔꯝꯗꯝꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯦ ꯅꯨꯄꯥ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯛꯇꯅ ꯂꯩꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯇꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨꯅꯦ ꯃꯇꯥꯡ ꯆꯥꯅꯅꯦ ꯃꯐꯝ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯀꯒꯁꯦ ꯂꯣꯠꯂꯦꯔꯒꯅꯦ ꯅꯨꯄꯥ ꯑꯣꯏꯕ ꯃꯇꯝꯗꯅ ꯅꯨꯄꯥ ꯊꯣꯛꯑꯦ ꯑꯣꯟꯊꯣꯛꯀꯅꯤ ꯑꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯇꯝꯗꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯍꯦꯛ ꯇꯧꯔꯒꯅꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯥꯡꯒꯣꯏ ꯆꯟꯁꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯝꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯛꯂꯣꯟ ꯂꯧꯔꯒꯅꯦ ꯏꯔꯩꯄꯥꯛꯀꯤ ꯏꯔꯝꯗꯝꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯔꯁꯦ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯃꯤꯌꯥꯝꯅ ꯈꯨꯔꯣꯜ ꯇꯝꯕꯤꯔꯦ ꯍꯟꯖꯤꯜꯂꯛꯄꯗ ꯏꯁꯥꯒꯤ
ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯑꯩꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯥꯗ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯆꯤꯡꯁꯤꯜꯂꯒ ꯊꯃꯣꯏꯅꯨꯡꯗꯒꯤ ꯑꯣꯏꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯍꯟꯖꯤꯟꯅꯕꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯕꯔꯅꯤꯡ ꯏꯁꯨ ꯑꯣꯏꯔꯤꯁꯦ ꯃꯁꯤꯒꯤ ꯀꯩꯒꯨꯝꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯦ ꯃꯁꯤꯒꯤ ꯕꯤꯍꯥꯞꯇ ꯃꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯑꯃ ꯑꯝꯇꯪ ꯗꯤꯞꯂꯤ ꯈꯟꯕꯤꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ खितंग हाइजौनो ताकपीबनी सिगी खुदोंचासिंदी अइंगोंदा फंगजरे अदुगा आइदी मियामदा पाउजेरगा पीबा अदुगा मियामदा पाउताक पीबा अदुगा मिसक अमा ओइबदुदी ओइनी करी यामना चाजदरी ओइबम थोए आर्टिस्ट अमगी वॉइस असे अचुम्बा हौना लेबा लिंगजेल तने योमा अदुमा खोंजेल लेना खै लौजे आर्टिस्ट सिंग अवांगबा थागदा थांगचा बाइबसे अखोइगी थौने अखोइगी मैते सोसाइटी मणिपुर सिदा लेरिबा खुंदा लेतारिबसिंग से मालेम सक्तागलिबसि मरुइना अखोइगी आर्ट एंड कल्चर गी फील्ड ननि तसेंगना कुकी अमतना ngasi phawda अखोइगी मैतेगी पाग्रबा चरैफी वांगैगी रानी फी गाइसि मोइना साबा मपुन सिदा ngamaroidabani aduga amaromda koi ornamental haibadi ornament ki oiba sana lupa gi oiba aduma fajaba nupi gi nai nama lik अखोइगी परेंगमा मोइगिना कैदोंगरिसु पुथोरा रोइदबनि ngasi phawda कुकी सना साबा म लेबे नते अदुगा मैतेगी योंगी फी सिमाइना अखोइना साबा ngambagi madugi शक्ति लेते अदुगी मतंग सिदा आइना याम हाइनिंगबसे लैये उजे उजे अखोइगी सोइगदब लैबा पोट अमदा कोतानी अदुनी गाने पिसनबगी तब अखोइगी सेंट्रल गवर्नमेंट अदुगा अखोइगी स्टेट गवर्नमेंट सु कोतानी मोइदी खरा लैदना अखोइगी जनरल दगिदी कोता फंगबा याबा ग्रुप खर शेड्यूल कास्ट शेड्यूल ट्राइब अदुबो आइगी ब्रेन जिगा ओजा केके गी ब्रेन जिगा अनि से आइगी ब्रेन सिने याम सोनबा ओहेलजेबा ओजा केके गी ब्रेन सि याम वांगिबनिको अदुगा असोनबा आइंगोंदा आइगी कोता नेना नंग इंजीनियर ओरो एमसीएच ओरो आईएस ओरो ना आइंगोंदा पिसलेबा अदो आइगी सोनगब ब्रेन दु पांगथोरबो मतमददी अंगांग युम मै थाबदा असादाने अदुम साइबनेबा कैगुम नॉलेज हम सुलाइतबाइना ब्रेन दी याउदब माना अचौब मफम दुदा लैरगा थबक तु तोरकबदा असोइब लेहनबदो मदु आई तोहनिंगदे अदुना खुदोंग चाबा हाइबा गैदुना अदुल ट्राइब मरोइना कुकी सिंगदा अचौचौबा हायर पोस्ट पाइबा अखोइ ऑथोरिटी होइबा माने ऑफिसर मा आईपीएस आईएएस अदुमा डीजीपी मयाम मोइदा कंजलगा लैग्रे अदुमना मोइ मतिक चारबरा ऑथोरिटी दी ओइरगा मदुगी फिट ओइरबरा दी नत्य अद योगा केनोगबो करमाइना चांगदमनबी प्लास्टिक को कम तसिंगदा फुटबॉल सानाबदा मोइदा अमा हाना गो कोतारे चलले अदुगी फिबमने आइबदी ओजाको बेरदी कॉमेडियन नमनी लमदम सिगी सकनाय बाय कोने यामना वेलकम तौजरिबा ऑनर तौजरिबा मिसकमनी हैनबी कोगी डायलॉग सिंग ममांगदा काहेना इसागी अककनबा याम यूनिक होबा मयामना हेड लाइन खंगबा याबा ओजाको बेरदी डायलॉग क्विज कदबदो कोगी पान दुकान फंगे अदगी एम्ब्रॉयडरी तौगी गाय तौबा डायलॉग सिंग लेदना मदु मतेक मतंग अखोइ लाक्चरिंग एसिदा अखोइ मु चैनल गी थ्रू दगी मियाम खुदोल तंबिरगदी येंगी बसिंग सिना सोइदना हेना इंटरेस्टिंग का हेना अमुगसु ओइने न कले अदुदा मानगसु अइंगोंदा नंगी अपाम करिनो का गायना हंगपा अदुदा आइना खरी आइगी अपाम हाइरो आइगी अपाम ने ना हाइग्रेना इस हाइरो हाइराइबा अदुदी हाइरग लोइरे कइनो ओ एम्ब्रॉयडरी तौगे अदे माना चा लोलो हाइबे मतंग आइना इस नुपासिना वारे न खंगदी मतें खरा पांगबीदी हाइदिने अदुदी नतदना चा लोलो अदु तौरुका करम कांदो लोंदोइनो करम कांदो लोइदोइनो क्विज हाइसिनि क्विज आदि साइबसि मफम मतम नाइदे अदुगा इमुंगी इसाइसु इयाम्बा अदुगा आइगी नुपी अंगा
ꯃꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯦ ꯍꯥꯏꯔꯁꯨ ꯑꯦꯛ ꯇꯧꯕꯗ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏꯕ ꯄꯣꯛꯇꯦ ꯇꯁꯦꯡꯅ ꯑꯣꯖꯥ ꯀꯨꯕꯦꯔꯅ ꯍꯧꯖꯤꯛ ꯆꯦꯛ ꯁꯨꯗꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯔꯤꯛꯁꯣ ꯊꯧꯗꯅ ꯑꯣꯏꯗ꯭ꯔꯦ ꯑꯣꯇꯣ ꯊꯧꯗꯅ ꯃꯗꯨ ꯑꯣꯏꯅꯤꯡꯒꯗ꯭ꯔꯣ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯉꯝꯅꯤ ꯍꯥꯏꯅ ꯇꯧꯔꯒꯁꯨꯅꯦ ꯃꯗꯨ ꯌꯥꯔꯔꯣꯏ ꯄꯕ꯭ꯂꯤꯛꯅ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯃꯤꯁꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯒꯦꯒ ꯍꯥꯏꯔꯁꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯊꯧꯅꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯨꯖꯒꯦ ꯍꯥꯏꯕ ꯃꯗꯨ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯌꯦꯡꯕꯗ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥ ꯌꯥꯎꯗꯕ ꯀꯩꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯟꯖꯕ ꯀꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯅꯠꯇꯦ ꯆꯍꯤ ꯈꯛꯇꯒꯤ ꯐꯦꯛꯇꯔ ꯑꯗꯨꯒꯤ ꯅꯠꯇꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯊꯥꯛ ꯑꯃꯗ ꯊꯥꯡꯒꯠꯂꯒ ꯊꯝꯃꯤꯕ ꯃꯤꯁꯛ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯀꯣꯜ ꯂꯤꯛꯇ ꯐꯦꯡꯒꯦꯕꯨ ꯍꯥꯏꯔꯨꯔꯁꯨ ꯁꯨꯃꯥꯡ ꯋꯥꯏꯗꯨꯕꯨ ꯁꯤꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯃꯥꯂꯤ ꯑꯣꯏꯗꯅ ꯒꯥꯔꯗꯦꯅꯔ ꯑꯣꯏꯗꯅ ꯂꯩꯁꯨ ꯊꯥꯒꯦ ꯍꯥꯏꯔꯐꯥꯎꯗ ꯃꯤꯅ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯉꯣꯏ ꯂꯩꯍꯟꯅꯤꯡꯉꯣꯏꯕ ꯀꯔꯤꯒꯤ ꯍꯥꯏꯕꯗ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯕ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯥꯔꯇꯤꯁ ꯑꯃꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯃꯤꯁꯟꯗꯧꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯍꯜꯂꯒ ꯊꯝꯕ ꯍꯥꯏꯕꯁꯦ ꯄꯕ꯭ꯂꯤꯛꯅ ꯑꯎꯕꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗꯁꯨ ꯍꯩꯅꯖꯗꯕ ꯍꯪꯒꯣꯏꯕ ꯏꯀꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯕꯦꯔꯕꯨ ꯅꯦꯛꯑꯦꯅ ꯈꯜꯂꯤꯕ ꯃꯤꯗꯨꯅ ꯊꯧꯒꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯃꯔꯛ ꯊꯠꯆꯔꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯒꯨꯟ ꯂꯩꯁꯦ ꯃꯁꯤ ꯆꯥꯡ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯕꯗꯧꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯅꯤꯡꯗ꯭ꯔꯕ ꯂꯩꯅꯤꯡꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯃꯐꯝꯗꯨꯗꯒꯤꯅ ꯃꯌꯥꯝꯅ ꯐꯪꯒꯦꯅ ꯇꯥꯟꯕꯗ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯔꯒꯒꯤ ꯂꯩꯀꯣꯜꯒ ꯍꯥꯏꯒꯗ꯭ꯔꯥ ꯑꯋꯥꯡꯕ ꯊꯥꯛ ꯐꯥꯎꯁꯦ ꯃꯁꯤ ꯑꯥꯔꯇꯤꯁꯀꯤ ꯃꯐꯝꯗ ꯂꯩꯌꯦꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯗꯅ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯗꯒꯤꯅ ꯈꯣꯡꯅ ꯆꯠꯄꯒꯤ ꯄꯨꯟꯁꯤꯁꯦ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥ ꯀꯨꯕꯦꯔꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯇꯦꯂꯦꯟꯠ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯈꯪꯖꯩ ꯑꯣꯖꯥ ꯀꯨꯕꯦꯔꯁꯦ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯐꯥꯎꯔꯤꯕ ꯑꯥꯔꯠꯀꯤ ꯐꯤꯜꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯣꯃꯣ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃ ꯁꯥꯕꯗ ꯃꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕ ꯑꯗꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯒ ꯍꯦꯛ ꯏꯈꯪ ꯈꯪꯗꯕꯗꯧꯅ ꯇꯧꯋꯤ ꯀꯨꯕꯦꯔ ꯑꯗꯨ ꯍꯣꯃꯣ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯅꯤ ꯍꯦꯛ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯅꯣꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯖꯕꯗ ꯑꯣꯖꯥ ꯀꯨꯕꯦꯔꯁꯤ ꯑꯩꯈꯣꯏ ꯃꯥꯔꯁꯦꯜ ꯑꯥꯔꯠꯇ ꯊꯥꯡ ꯇꯥꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯕ ꯑꯗꯨꯒ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯈꯤꯕ ꯃꯇꯝꯗꯣ ꯃꯗꯨꯗꯒ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯃꯌꯥꯝꯗꯒ ꯗꯦꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯈꯤꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯤ ꯍꯛꯆꯥꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯠ ꯑꯣꯏꯅ ꯂꯩꯕ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯏꯁꯥ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯕꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯉꯝꯕꯒꯤ ꯃꯗꯨꯒꯤ ꯂꯦꯚꯦꯜ ꯁ꯭ꯇꯦꯟꯗꯔꯠ ꯐꯥꯎꯗꯗꯤ ꯑꯣꯏꯌꯦꯁꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯪ ꯊꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯇꯁꯦꯡꯅ ꯃꯥꯒ ꯈꯪꯅꯖꯔꯨꯏ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯔꯤꯕ ꯊꯧꯅꯥꯎꯖꯝ ꯃꯍꯦꯁꯣꯔ ꯃꯥꯒ ꯄꯨꯟꯅ ꯑꯦꯛ ꯇꯧꯃꯤꯟꯅꯈꯤꯕꯅꯤ ꯑꯩꯅꯒ ꯚꯤꯂꯦꯟ ꯁꯥꯈꯤꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯅꯤꯡꯁꯤꯡꯉꯨꯕꯗ ꯍꯧꯖꯤꯛꯇ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤꯁꯦ ꯃꯇꯝꯗꯨꯗꯒ ꯊꯣꯛꯈꯤꯕꯗꯣ ꯀꯥꯏꯅ ꯉꯁꯤꯗ ꯅꯤꯡꯁꯤꯡꯉꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯥꯡꯁꯤꯡ ꯃꯨꯔꯥ ꯍꯥꯏꯗꯣ ꯍꯣꯏ ꯂꯥꯜꯁꯤꯡ ꯃꯨꯔꯥꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯃꯔꯛꯇꯒ ꯅꯝꯈꯤꯕ ꯐꯤꯂꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯃꯊꯪ ꯖꯔꯅꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯛꯏꯁꯦ ꯑꯣꯖꯥ ꯀꯨꯕꯦꯔ ꯍꯧꯖꯤꯛꯐꯥꯎꯗ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯀꯌꯥꯃꯨꯛ ꯀꯨꯝꯈ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯩ 10ꯃꯨꯛ ꯐꯥꯔꯝꯕꯅꯦꯅ ꯈꯜꯂꯦ ꯈ꯭ꯋꯥꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯐꯖꯕꯤꯒꯤ ꯃꯄꯨ ꯐꯖꯕꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯅꯣꯔꯠ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯖꯇ꯭ꯔꯥ ꯃꯟꯗꯜ ꯍꯥꯏꯗꯨꯗ ꯑꯩꯕꯨ ꯄꯨꯡꯌꯩꯕ ꯁꯥꯕꯗꯨꯔꯣ ꯄꯨꯡꯌꯩꯕ ꯇꯪꯒ꯭ꯔꯥꯄꯩꯕꯤ ꯃꯨꯚꯤꯅ ꯑꯃꯈꯛ ꯀꯛꯆꯤꯡ ꯀꯣꯃꯣꯜꯒ ꯇꯧꯔꯒ ꯄꯥꯕꯗꯣ ꯑꯗꯨꯏ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯃꯔꯛ ꯊꯠꯅ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯕ ꯃꯈꯥ ꯋꯥꯍꯪ ꯍꯪꯖꯒꯦ ꯀꯣꯏ ꯅꯪ ꯍꯥꯏꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯥꯛꯀꯥꯟꯗ ꯑꯩꯒꯤ ꯐꯨꯕꯤꯔꯅꯤ ꯁꯤꯅꯦꯕ ꯍꯣꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯋꯥꯏ ꯀꯣꯜꯂꯦꯅ ꯃꯌꯥꯝꯅ ꯕꯦꯚꯥꯔ ꯇꯧꯔꯝꯕ ꯋꯥꯅꯤ ꯏꯀꯥꯏ ꯈꯨꯝꯅꯔꯝꯕ ꯋꯥꯅꯤ ꯈꯪꯉꯕ ꯍꯧꯖꯤꯛꯇꯤꯅꯦ ꯃꯦꯁꯣꯟꯁꯤꯡꯅ ꯄꯥꯏꯕ ꯀꯣꯂꯣꯅꯤꯌꯟꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯕ ꯑꯣꯖꯥ ꯄꯨꯡꯁꯦ ꯇꯥꯈ꯭ꯔꯦ ꯃꯤ ꯆꯠꯂꯨ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯑꯗꯤ ꯉꯁꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯩ ꯁꯥꯎꯗ꯭ꯔꯅꯦ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯥꯏꯅꯣ ꯅꯪ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯀꯥꯟꯗꯦ ꯄꯨꯡ ꯌꯩꯊꯣꯛꯈ꯭ꯔꯦ ꯇꯠ ta ta ting ting ta ta kit 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 de ta tin de ta ta ting ta ta
dinginta 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 ta tena 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 ta tang tangin 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 tak krang kit ye cholo re ke mayam asengba pulsidadi ko oza kuber se hidak haibadi yu job amabok thaksadaba mini adubo mana lilagi pambakta actor ko matamdadi yamna angakpa magi talent uthoga yu ngawba magi asengma masakto ubu phagi yamna maje oza kuber aike no gaje gene khigi theater gi wari chukon lakchagi ko sumang lilagi artistic se kari yino sugam hogdo hogjin tawriba amana ama munna dana koi pot leiba matha matha thar leiba dawna ga tawrise yamasi khara chip oi gran khalle ado season amomda artist amom jilupa kya daga le maduna yamna kana na ba senba moga yung kai pu ya na gi sanga go oi kam dawe as masigi matang sidi mai magi aina sum kharaga taja da ko gi to bahai gadra mayam dagi thoido do bu khara di elomda harga manga taruka yongna basu yom male ado akoi di hana su theater dongjari ngai digi su adu mugi chana bisidi lerti aduna adugi mamal simadi akoi adu mai leti aduga adu da pirakpa pesa aduna punsi mi singni gi habdudi adudi oidi do akoi common people lamoina misam raja hoine ko artisting sina nag leidena ongdo ko jinga ama dagi leitho collection ga tawse ongdo jin ja ko gi masi theater di tawdi theater di tawdi theater di magi lejari ba punmi nazari ba tara dagi kun kunthra lairiba mayam ji pujel khojen tinana dum amaga amagi theater na mu commercial oide dana abdi sena lambi no oide public kano da thok dana miyam magna thok dana koi performance bi dana sena lambi gi wafam oide aduna koi theater gi di thoidon hongdong jin gi chang aduma leitre aduga masi aina sum khanbada ko gi pot afaba phajaba pot masak phajaba habsidi miyamna pamnayeba aduna akoi gi maruina miyamna hainari bisidi da aina yaningba kharasu yaujaba akoi gi sumang lilagi sidi de leiriba artist singje maji nubi jabi phajaraba hero phajaraba adagi betun bere malaba adu oragadi maruina akoi gi female role lobiriba aduga akoi gi hero gi si lepigadaba mayamgi hegiyamda oigadaba keno mithangyai obisingche masi oragadi maduma haiba kanglubduma satlani haibi keno thajabasi leinaba adumai tobudagi adagidi bajabajab sum khangatbada sum khangalakbada adu tonagi budagi sum apai to thokpani haji dongjin ji masi lila gai tawrisi ko tasengdi teamwork ne teamwork ne maruina main protagonist oidiba koi hero heroine male female artist leading role jingo madude yani emphasis bi importance bi se se idea zen de tasengna oza kubena lawriba role maduge area do koi usob mela amada sukani gaido hangama sarguma tangai bedana yaudaba yadaba maduguma ne min dawiraga kudamoina hairasine lila ama satlasi oza kuberna ai ngasi akchang amre lehorageda lila do mapung bhadawri brava aduna teamwork ni amana amadagi chang ta de chamana level amada ekoi lebam thoina na artist kudina pubiraga diam nungai je kada adumai dorgodi kaina roidabane ama songdong chongjing tawmeri ga che adum yenarga kaina ga jamina ga dabadi sina si oi gramu aduga film gi line da akoi mami daibang si da ba film kya mukta ga de ek tawbire film je masi ai kumwa kumthra mukti orangai chapjana sigi maming matha je isalaga thamodre khari gumba mingai oi ba ninje ningai oi ba koi ba mayamna digital film da ai gi khwaidagi kano ji ihana mje farin thagi angau bulichin ada kari role na labi maside da mayamna mumbi ene khangna ba thogi mapa daroga amuk sagi koi transgender daroga adu so transgender mo hele dia masi transgender kari no zaku berda mayam kano sing sina koi producer director sing sina
नेगलक मतमदा ट्रांसजेंडर मोइने उबिरिसिबो मोइना अदुगी वाहंदुना आइंगुंदसु हे हंजरिसे अदु आइना सुम खनबदा ट्रांसजेंडर सि कदाइदगी ओइगिबनो कमाइ तौदना सि सदम जि लांगिबनो अना हाइजब तारदी फदेन ओइफम थोए नो फदेना नते करिना कोई पंडविनाथ मंदिर की फोरम फॉर लिबर्टी थिएटर की ट्रेडिशनल क्लाउन एक्टर्स इन मणिपुर सही अहम की कोई एक्टर की ट्रेनिंग हम खंगतो की सिदैदा कोई फिल्म की हीरो ओरिबा दिया से डायरेक्टर को ओरि से मासु यावे मा यावे अदगी अते अते अतोपा कोई आर्टिस्ट सनारबा खरजो यावे को अते अलेदा ट्रांसजेंडर की कोई ट्रेनिंग तो बुझैदा ट्रेनिंग लोइनब सुननब ट्रेनिंग तवेबा हाबदी ट्रांसजेंडर याम थोटपा नौबा अदुदगिना याम कनबा अदुबौसे लो यावे अदुगा चही अहुंगी ट्रेनिंग से मसी तरोकांदा कोइगी इका खुमनजरिबा पांडविनाथ मंदिर की डायरेक्टर ओइदिरिबा संगीत एकेडमी अवार्डी युमनाम राजेंद्र मिंग पंजरे ओजा सिना खागी लुचिंगा तौगिबने फॉर्म फॉर लिबर्टी थिएटर की ओना अदुदा से तौरपजिदैदा प्रोडक्शन हम खुन तौगी प्रोडक्शन से लीला अहुम मानजगी कांगथोल हाइबमने सानौगी कांखल हाइबमने अदुगा मिंगशेल हाइबमन मिंगशेल सिगा अदि खाबैदि नामैदा गायना तौरगा अदुमानि पुथोकेबिदा मानजे कांगथोल सिदा आइना खोइदोंग कोबा ट्रांसजेंडर की केनो को साइ मानजसिना हुजि हुजि कंगलै रिपोर्टर माइम थिएटर की डायरेक्टर ओरबा युमनाम सदानंदा बोबी गा हाइनबसे माना मानजसि साइ अदो अखोइना ममानब साबा ममानब सिंग मरक्ता आइसि खोइदोंग कोबा ट्रांसजेंडर की रोल अम लवेबा अदो तौगिबदगिदि फिल्म दगा सो हेक्ता अदु ओइना हेता हाइरकपा अदुमाइना तौगिब वे ट्रांसजेंडर सिंग या चोबा रोल अमा ओजा को वेदि ओइरिबा ट्रांसजेंडर सिंग क्रेडिट पिबम दे मोइ से मानरबा मोंग मतो कुपनगा येंबा अगोगी ट्रांसजेंडर सिंग हांबा पार्लर सिंग दगा चटपा अदुगा मोइ सिंगी बॉडी लैंग्वेज मूवमेंट मदु ऑब्जर्व तो बगे यावरा मदो ऑब्जर्व तो बुसी यावे अदुगा अखोगी अंचांग सिदा कमाइ तोरगा थेकदगी वांगांग सांगांग अदगी मागी एक्टिंग से आइनगा समादरगा समारगा हे तो बुसे मसी कमाइ तोगेदा अखोगी सिजे लैगागी याम्बा याम अखोगी इथक तोंगबा कैनोना अमखक लेरमे हुजि लैगिदरे माना मासी खरा ट्रांसजेंडर की सिगी मवंग सि माले माना कमाइ तो अखोइ गाजे हे उबदबा मसम सुयाव यावदना कोगी नुपी सिंगा सुम चपदगा सारिगा सुम यादगा सम हाइजेंगी बलि दाइना फदलांग सम हाइजेंगी ब्ला अना या सम तंग कान तौबदो माना मदुगी कैनो सितवे अदुगी मवंग सिद लौरगा आइना अदुमा तौरे अदगी अमु सुमानि येंगा सुमाइ येंगसे सिगी मेंजे समनादा असम लेना सुमानगा तौसे यम यावबनेबा आइगी एक्टिंग दा मसिना कराइदिगी कमाइ तौदन लौखिबनो आइदा मसे मयाम अदुम मयाम खंगबदा कैसु काइदे आइनसु अदुम हाइदोंबदा कैसु काइदे नांगैदि लोलगा थम हैबियो अदुदा दिया सिना कक्सिंगदा सत्पसिदेदा माजे फमदन लेबने आदा ट्रांसजेंडर अने खंसे गाड़ी तोंगा लापने दियावने लाइरो गाड़ी मसाजिदा सुम लापा दियाना असम फमबा अदे मपासे सुम लांथोरगा अखोगी लंबी जबजि सुमादरगा सुम नाकना कना सुम येंगा चलिदना लंबी सुमने त लंबी दुदंग तोरगा थौ अदु येंगा थौबु नतेबा साइड दे येंगिदना अदु येंमुजिदा दियासी उजानीदा दियासी उबजिदा सुमाने सुम येंमुदे सुमाने दिया दियानी धारगा मसक्ति मुन्नदी लाक्षर उदबा दे कोन माइ वाखन जंग दियानी ने लाकपा अदे चक दियानी तमुगी दियाना वतंगी बा या नगाय वारी से लो हनिगी मो सानदिगी अदो मकाता ब पुनसिदा कई कई नो तौगे न खंदिरिबा प्लान
ꯀꯩ ꯍꯣꯠꯅꯕꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝꯅ ꯈꯜꯂꯝꯃꯤꯗ ꯌꯥꯝ ꯇꯧꯅꯤꯡꯕꯁꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯗꯨ ꯄꯥꯡꯒꯜ ꯊꯣꯛꯅꯗꯤ ꯇꯧꯕ ꯉꯝꯗꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯗꯕ ꯃꯤꯅꯗꯤ ꯅꯤꯡꯁꯤꯡꯅꯗꯕ ꯅꯪꯒꯟꯗ ꯄꯣꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯣꯏ 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 ꯑꯗꯨꯒꯤ ꯄꯣꯔ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯅꯪꯒꯟꯗ ꯄꯣꯔꯒ ꯑꯗꯨꯝ ꯂꯩꯕ ꯅꯣꯡꯃꯗꯤ ꯑꯗꯨꯅ ꯅꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕ ꯇꯜꯂꯤꯗ ꯑꯣꯖꯥ ꯀꯨꯕꯦꯔꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯤ ꯇꯥꯅꯤꯡꯗꯕ꯭ꯔꯥ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯅ ꯆꯍꯤ ꯐꯥꯎ ꯍꯪꯖꯅꯤꯡꯗꯦ ꯑꯗꯨꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯇꯨꯡꯒꯤ ꯂꯝꯕꯤꯁꯤꯅ ꯌꯧꯅ ꯂꯥꯞꯅ ꯎꯔꯕ ꯑꯗꯨ ꯉꯥꯡꯗꯅ ꯏꯅꯛ ꯅꯛꯅ ꯂꯩꯕꯗꯧꯅ ꯇꯧꯕ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤꯗꯤ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯃꯁꯤ ꯀꯥꯎꯊꯣꯛꯑꯒ ꯍꯤꯡꯉꯤ ꯍꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯕꯨ ꯑꯩ ꯁꯤꯔꯅꯤꯀꯣ ꯑꯩ ꯄꯨꯟꯁꯤꯁꯦ ꯇꯦꯟꯁꯜꯂꯛꯑꯦ ꯀꯥꯏꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗ ꯈꯔ ꯂꯩꯔꯗꯤ ꯀꯗꯥꯏꯗꯒꯤꯕꯨ ꯍꯤꯡꯕ ꯉꯝꯗꯧꯔꯤꯒꯦ ꯑꯣꯖꯥ ꯀꯨꯕꯦꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯒꯤꯅꯦꯅ ꯈꯜꯂꯤꯗ ꯀꯃꯥꯏꯅꯅꯣ ꯄꯥꯁꯤꯗꯤ ꯑꯉꯧꯕꯒ ꯈꯔ ꯌꯥꯎꯔꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯤꯁꯨꯝꯁꯦ ꯁꯤꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯀꯣꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯁꯝꯁꯦ ꯌꯥꯗꯤꯌꯦ ꯄꯣꯏꯕ ꯑꯃꯨꯛ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯌꯥꯎꯗꯦ ꯑꯃꯨꯕꯁꯦ ꯑꯗꯨ ꯃꯁꯤ ꯑꯩꯁꯨ ꯁꯤꯗ ꯌꯦꯡꯕꯗꯅꯦ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯃꯤꯡꯁꯦꯟꯗ ꯌꯦꯡꯕꯗ ꯖꯝꯕꯨ ꯃꯥꯟꯒꯗꯣ ꯁꯝꯁꯤꯁꯨ ꯍꯧꯕ ꯂꯣꯏꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯗꯦ ꯀꯣꯏꯕ ꯉꯝꯗꯦ ꯑꯗꯨ ꯄꯥꯐꯣꯏ ꯇꯧꯔꯒ ꯐꯣꯏꯔꯒꯦ ꯁꯝ ꯈꯔ ꯊꯥꯖꯟꯕꯤꯌꯨ ꯑꯗꯒꯤ ꯁꯝ ꯃꯥꯏꯒꯤꯗꯣ ꯊꯥꯖꯜꯂꯣꯕ ꯈꯔ ꯁꯦꯝꯕꯤꯌꯨꯗꯅ ꯍꯧꯖꯤꯛ ꯁꯝ ꯊꯥꯖꯜꯂꯨꯔꯒꯅꯦ ꯑꯩꯁꯤ ꯃꯤꯅ ꯈꯪꯕꯤꯔꯣꯏ ꯑꯣ ꯁꯤ ꯑꯗꯨꯗꯤ ꯊꯥꯔꯔꯣꯏꯕ ꯇꯣꯉꯥꯟꯕ ꯁꯛꯇꯥꯛ ꯆꯦꯝꯅꯦꯕꯀꯣ ꯁꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯛꯏꯁꯤꯁꯨ ꯌꯥꯝ ꯀꯨꯏꯔꯛꯑꯦ ꯚꯤꯌꯨꯋꯔꯁꯤꯡ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯤꯁꯤꯡꯁꯤ ꯑꯃꯔꯣꯝꯗ ꯁꯥꯡꯖꯜꯂꯛꯑꯒꯗꯤ ꯃꯌꯥꯝ ꯋꯥꯕꯤꯕ꯭ꯔꯥ ꯋꯥꯕꯤꯗꯕ꯭ꯔꯥ ꯍꯪꯕꯤꯌꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯕꯤꯔꯒꯁꯨ ꯋꯥꯗꯦꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯃꯦꯗꯤꯌꯟ ꯑꯃꯅꯤ ꯍꯌꯦꯡ ꯁꯤꯔꯐꯥꯎꯗ ꯑꯣꯖꯥ ꯀꯨꯕꯦꯔꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨ ꯃꯅꯨꯡꯗꯒ ꯅꯣꯛꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯇ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯔꯤꯌꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯠꯆꯕ ꯑꯃꯅ ꯑꯣꯖꯥ ꯀꯨꯕꯦꯔꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯏꯁꯩ ꯁꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯇꯦꯂꯦꯟꯇꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯖꯗ꯭ꯔꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯇꯣꯏꯅ ꯉꯪꯖꯕꯗꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯄꯥꯔꯤ ꯑꯣꯖꯥꯁꯤꯒꯤ ꯃꯥꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯩ ꯈꯔ ꯇꯣꯏꯅ ꯉꯪꯉꯦ ꯑꯗꯨ ꯄꯥꯝꯕꯗꯤ ꯂꯣꯏ ꯄꯥꯝꯃꯤ ꯇꯦꯡ 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 dum dara 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 dara liraba leikolgi khuiraba leirang liraba leikolgi khuiraba leirang tekhalo kungi nong hau lakle kanglaba turelgi chiraba ichel ihauro imai laijana cholo liraba leikolgi khuiraba leirang teng 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 liraba leikolgi khuiraba leirang ꯑꯩ ꯈꯣꯟꯖꯦꯜ ꯑꯣꯖꯥ ꯃꯦꯂꯣꯗꯤ ꯀꯤꯡ ꯑꯣꯐ ꯃꯦꯂꯣꯗꯤ ꯍꯥꯏꯕꯒꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯑꯥꯔꯊ ꯀꯌꯥꯅ ꯆꯦꯟꯕ ꯌꯥꯝ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯏꯁꯩꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯀꯨꯕꯦꯔ ꯑꯩꯈꯣꯏꯒꯤ ꯈꯣꯏꯃꯨ ꯆꯦꯅꯦꯜꯒꯤ ꯊꯣꯏꯗꯣꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯈꯨꯗꯣꯜ ꯃꯇꯤꯛ ꯆꯥꯕ ꯂꯩꯖꯗꯦ ꯑꯣꯖꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯃꯁꯤ ꯈꯛꯇꯅꯤ ꯑꯣꯖꯥꯗ ꯂꯦꯡꯌꯥꯟ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯔꯤꯕ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯤꯒꯤ ꯇꯤꯝꯁꯤꯅ ꯑꯣꯖꯥꯗ ꯇꯝꯖꯒꯦ ꯑꯗꯣ ꯑꯣꯖꯥꯅ ꯃꯁꯤꯕꯨ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯅꯤ ꯂꯧꯕꯤꯒꯅꯤ ꯇꯔꯥꯝꯅ ꯊꯦꯡꯛ ꯌꯨ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯣꯈꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯣꯏꯕꯤꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯣꯖꯥ ꯈꯣꯏꯃꯨ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ
comment pibiram ugai na haiba wai khardang akhoi kakchingi nungsijarba ichil inausing amana mayam du khudol tambibadu mateng tang tambiram mayam na ngasai digi yengbirise khoimu channel leiduneba ado khoimu channel se mayam na share tobiramu like tobiyo aduga se mayam khoimu channel sibu mayam gi mafamda adu matik chaba yamna nungaiba mathang thoram kaya ama sondokba ngamsunu haiduna share tobiba like tobiba kaubiganu mayam kurumjari